Hello everyone. Ngasi sina khoi gi last but one topic ne khoi ikigai gi review ji hayeng lawyer ni ado ngasi gi wena khoi gi topics ta lei si the 10 rules of ikigai haidana ama leiri khoi da haiba rule tara je khoi na illaga chatpa matam da khoi ikigai si yam phajana perform to ngamba aduga khoi yam effective oiba haiba tare adugi point tara khakni ngasi thamjadui se aduga hayeng na aroiba khoi lesson du thamgani ko ado ahanbada hai si kaino hai kanda point number 1 se rules of 10 rules of ikigai da hai si asai khoi stay active don't retire haba auna asai ge khoina kai ba aina pamjaba thaba ama punsi da aina yamna pamba posa ama kedonung da aina give up sungdau to roi dawna haba adum haide ai situation na maram ora kanda miyo bse adum ai talk khiba myam am leiba aina am pamjaram bo potu sanabo igera then isai sakbo igera basi khongbo igera haibo potu akoina adum pursue tawgi hainabi amakhak leigedawna haba auna ngasai aina siumba aina yamna pamjaba posa ama tawgi magi nungai bse kedoge hai kanda mangonda sigi posina miyo bda ngasai aina kayumba value amakhak society da pibagi adagi punsi da aina tawjariba pamjariba potu tawgi mangonda nungai ba adumba yamna kenoma khak mangonda phangi hai tare ko andagi number 2 da akoina PUC take it slow hai haibadi ngasai akoina adum leptana adum tapna adum tawraga leibagi sigi hainabi haiba tare sigi posima yamna darga tai hai adagi number 3 da akogi don't fill your stomach hai don't fill your stomach as kai dei lake da ngasai ge akogi authors na mokhona research ma'am tawra kanda blue zones da leiba ngasai ge mi ma'am sahi shamai mathak ta punsiriba mi ma'am je sum nai naruba matam da kedoge hai kanda mokhona phangba findings si akogi mokhona sak ko masaba matam da akoi stomach si pura full oina sungja sasan de hai chaurakna moina haisi 80% gumba full or haibadi akhoi da pukse thalakadore haibagi moment tu yo ko matam da akhoi sabaji tok pa haibta ko sigi concept sima makhoina phangeba every blue zones da leiba sahi samai mathakta hingiba mayam se kamaina oino hai kanda moi sabaji kedonung da 100% full over eating chungdong tok de haba kitang watla ga thamme hai aduna maram ora kanda ngasai khoi gi kedonung da magi point number 3 se akhoi stomach full oina sasan ga hab then number 4 da surround yourself with good friends ngasai akhoi ngasi dum yeng bai any kind of people akhoi ngasai gi depression gumba then any anxiety tawa mi ayamna sum yeng matam da ngasai gi akhoi adum mi puning daba ka haiba wari sina ahan ba magi symptom heta oy mi the wari sananing daba sum ma am thoi ado hai po se ngasai gi punsi yamna nungsang ba mi sing si haiba blue zones ta leiba mi sing si yeng matam da mama nabana chingba community sida mi myam ama loineraga leiba sigi kaino se chatnabi amadi magi habit se amna darka tai have akhoi punsi da nungaina sangna wakhan nungaina hingna bo hona bada aduna ngasai gi huji akhoi miyoji sum tam na wikti mi se akhoi gi mi se punbai sang ji sum handarakpagi type tong khaglei adubu tawdu ai oina hai tare ai gi oindi mi unadraga di ai leingam de hai tare am sengna ado ai office kara asu nongmagi miyoi khara stranger khara adum unai go appointment ama antraga ama ai business client hoigira natraga sugang khangna da wai Facebook tagi lakpa mi adum unai hai tai nomagi mi khara adum unai aba hai si akoina ai yoina di ai hapta mo ka ta hogdaw matam da ingonda kai hani yamna restless oiba ingonda nungai taba kainom phawi auna ngasai gi mi se adum khara pullaga lei ngai akoida hena ju nungai ado ain khambada sida piriba magi kaino si jamna chunggadra na khalliko then number 5 ta ngasai gi akoina get in shape for your next birthday habdi ngasai gi akhoi gi haksang phana leina ba hai tare mamang da yaure ikigai gi magi one of the geno se akhoi exercise to ba haksang je fit oina thamba haiba point ama so highway post sina ngasai gi magi point number 5 oi then number 6 ta always akhoi da smiling attitude hai tare akhoi da nok pagi keno mai thong da adum thamba ma yam darka tai haiba magi point number 6 ama thami then number 7 da ngasai reconnect with nature hai ji kaino ngasai mioi bji akhoi su a kind of the animals makhalam ni akhoi nature ji da dum punna sanga myam lei simaina akhoi leimin nagadaba aduba jibam ne ba aduna ngasai ge akhoi da tongana nature ji ga punma matam da nature ji ga nakna akhoi hingmin na matam da akhoi da yamna tongan ba adugi nungai ba amakhak lei ri highway post ona akhoi na shahar da lei ta ga su town da lei ta ga su building rak ta le ga su akhoi yam frequently nature ji ga connect tong na ba akhoi na hona ba ma change ha ba
then number 8 ta give thanks sabda akhoi gratitude pibagi hainabi ko akhoi larik me amam da su na self help books me amam akhoi naina gre naina matam da gratitude pibagi kana basi de akhoi loi khanga ba ngaktani auna nga sai akhoi give thanks haiba sigi magi point number 8 sima thame. Then number 9 da kaino live in the moment ko siju any like am paru matam da mase live in the moment se loi mak akhoi yaw ngaktani akhoi yam maming lei da haiga the power of now by Eckhart Tolle ko akhoi mamang da tawre yamne spiritual joy ba practicalistic joy ba auna nga sai akhoi gi hujujik lei ro moment si khatani akhoi punsi da phangi je past or future ai je akhoi mang da lei ba pot am na te akhoi na present moment akhoi na tawi matung tawjari bu dui matung ina ai future je phangja dui ni aduna nga sai akhoi na live in the moment si am da ka ta adu na ha so higher live in the moment si la ka da music completely akhoi gi involve tawra kan da senseless of time matam ngai je hogi ba khangau da ba adum ba khalon lei na. Then number 10 da nga sai gi follow your ikigai ai isa gi ikigai je khangdo ba matung da nga sai gi akhoi na ai gi ikigai si bu follow to bom sange ba aduga hayenge last ki chapter da di ain thamja du se nga sai gi ikigai gi framework am lei haiba ikigai ji kamaina exactly karamba potu bo khone ikigai oibada khwaide gi kanage aina khaijaba potse karamba skill or karamba hobby ji ikigai oiraga di khwai kanani haiba du gi matang da framework toi thamjage aduga ngasi gi oina de matang sida sigi point tara the 10 rules for ikigai ji thamagai lotion jage. So ma'am, thank you for watching.